ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯃꯐꯝ ꯈꯔꯗ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ, ꯃꯐꯝ ꯈꯔꯗ ꯄꯨꯂꯤꯁꯅ ꯊꯤꯡꯈ꯭ꯔꯦ꯫ ꯀꯨꯀꯤ-ꯖꯣ ꯀꯥꯡꯂꯨꯞꯀꯤ ꯃꯤꯁꯤꯡꯅ ꯉꯁꯤ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ, ꯃꯐꯝ ꯈꯔꯗ ꯄꯨꯂꯤꯁꯅ ꯊꯤꯡꯗꯨꯅ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯖꯣ ꯌꯨꯅꯥꯏꯇꯦꯗꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯔꯦꯂꯤ ꯑꯃ ꯂꯝꯀꯥ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯔꯒ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯑꯣꯐꯤꯁꯔꯁ ꯃꯅꯥꯛꯇ ꯂꯩꯕ ꯋꯥꯜ ꯑꯣꯐ ꯔꯤꯃꯦꯝꯕꯔꯦꯟꯁ ꯐꯥꯎꯕ ꯀꯤꯂꯣꯃꯤꯇꯔ 3 ꯁꯥꯡꯅ ꯔꯦꯂꯤ ꯆꯠꯈꯤ꯫ ꯔꯦꯂꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯀꯨꯀꯤ-ꯖꯣ ꯀꯥꯡꯂꯨꯞꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯂꯩꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯅ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯈꯨꯠꯊꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯖꯣ ꯌꯨꯅꯥꯏꯇꯦꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯇꯛꯁꯤꯜꯂꯤꯕꯗꯤ ꯃꯔꯨꯑꯣꯏꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡ, ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ, ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯃꯁꯨꯡ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯦꯌꯔꯄꯣꯔꯠ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯑꯁꯤ ꯃꯦ ꯊꯥꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯗ ꯌꯥꯎꯅ ꯀꯨꯀꯤ-ꯖꯣ ꯀꯥꯡꯂꯨꯞꯀꯤ ꯃꯤꯁꯤꯡꯅ ꯆꯠꯄ ꯐꯪꯗ꯭ꯔꯦ꯫ ꯏꯪ 2010-2012ꯒꯤ ꯃꯔꯛꯇ ꯚꯦꯂꯤꯗ ꯂꯨꯄꯥ ꯀꯣꯇꯤ 2.149 ꯑꯦꯂꯣꯀꯦꯠ ꯇꯧꯕ ꯃꯇꯝꯗ ꯆꯤꯡꯗ ꯁꯨꯞꯅꯒꯤ ꯂꯨꯄꯥ ꯀꯣꯇꯤ 117 ꯑꯦꯂꯣꯀꯦꯠ ꯇꯧꯈꯤ꯫ ꯃꯤꯇꯩ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯅ ꯆꯤꯡꯗ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯄꯣꯠ-ꯆꯩ ꯄꯨꯁꯤꯟꯒꯗꯕ ꯍꯥꯏꯋꯦꯁꯤꯡ ꯕ꯭ꯂꯣꯛ ꯇꯧꯔꯤ ꯍꯥꯏꯅꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯔꯥꯜ ꯁꯤꯔꯤ꯫ ꯄꯨꯂꯤꯁ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯇꯩꯁꯤꯡꯒ ꯃꯥꯟꯅꯔꯒ ꯒꯚꯔꯟꯃꯦꯟꯠꯅ ꯏꯁꯨ ꯇꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯅꯕ ꯇꯝꯄꯥꯛꯇ ꯂꯩꯕ ꯐꯨꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯗ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯤ꯫ ꯀꯨꯀꯤ-ꯖꯣ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡ ꯆꯠꯊꯩ ꯍꯥꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯟꯕꯒ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯗꯦ ꯍꯥꯏꯅ ꯄꯜꯂꯤ꯫ ꯖꯣ ꯌꯨꯅꯥꯏꯇꯦꯗꯀꯤ ꯀꯟꯚꯦꯅꯔ ꯑꯜꯕꯥꯔꯠ ꯔꯦꯟꯊꯂꯩꯅ ꯐꯣꯡꯗꯣꯛꯄꯗ ꯁꯦꯟꯇꯔꯗ ꯃꯃꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤ꯫ ꯃꯦ 3ꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯃꯔꯝꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤꯗꯃꯛ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯉꯥꯏꯐꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯒ ꯑꯐꯕ ꯌꯨꯝꯂꯣꯟꯅꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯖꯣ ꯌꯨꯅꯥꯏꯇꯦꯗꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣ-2ꯅ ꯁꯤꯟꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒ ꯊꯪꯅꯅ ꯂꯩꯕ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯇꯦꯡꯅꯧꯄꯜ, ꯁꯥꯏꯀꯨꯜ, ꯆꯃꯥꯏꯄꯨꯂꯥꯡ, ꯗꯤꯜꯂꯤ, ꯑꯒꯔꯇꯂꯥ, ꯕꯦꯡꯒꯂꯨꯔꯨ ꯑꯃꯁꯨꯡ ꯆꯦꯟꯅꯥꯏꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯗꯤꯃꯥꯟ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯔꯦꯂꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯊꯤꯡꯅꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔꯒꯤ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤꯁꯤꯡ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯈꯤ꯫ ꯔꯦꯂꯤ ꯑꯁꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯎꯈ꯭ꯔꯨꯜꯗ ꯅꯥꯒꯥ ꯕꯣꯗꯤꯁꯤꯡꯅ ꯊꯤꯡꯕꯗꯒꯤ ꯆꯠꯈꯤꯗꯦ꯫ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯣꯏꯅ ꯔꯦꯂꯤ ꯑꯗꯨ ꯅꯨꯇꯦ-ꯀꯥꯏꯂꯥꯡꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ 12:30 ꯇꯥꯕꯗ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯁꯤꯡꯅ ꯑꯦꯁ.ꯄꯤ. ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯣꯐꯤꯁꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯐꯥꯎꯔꯒ ꯆꯠꯂꯕ ꯃꯇꯨꯡ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯀꯥꯡꯄꯣꯛꯄꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯔꯦꯂꯤ ꯆꯠꯂꯤꯉꯩ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ, ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯑꯇꯩ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯨꯝꯅꯃꯛꯁꯨ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯔꯦꯂꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯑꯣꯡꯁꯤꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯔꯦꯂꯤ ꯆꯠꯄꯗ ꯁꯨꯞꯅꯒꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛꯅꯤ, ꯃꯤꯇꯩ ꯒꯚꯔꯟꯃꯦꯟꯠ ꯗꯥꯎꯟ ꯗꯥꯎꯟ ꯑꯃꯁꯨꯡ ꯅꯣ ꯁꯣꯂꯨꯁꯟ ꯅꯣ ꯔꯦꯁ ꯍꯥꯏꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯉꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯀꯨꯀꯤ-ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯔꯦꯂꯤ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯔꯦꯂꯤ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯃꯤꯌꯥꯝꯅ ꯔꯦꯂꯤ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯍꯟꯈꯤ, ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 102ꯗ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯊꯤꯡꯈꯤ꯫ ꯔꯦꯂꯤ ꯆꯠꯅꯕ ꯊꯣꯔꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯗꯤ.ꯁꯤ. ꯇꯦꯡꯅꯧꯄꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯉꯁꯤ ꯃꯣꯔꯦꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯃꯈꯥ ꯇꯥꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯨꯑꯣꯏꯅ ꯃꯣꯔꯦ ꯇꯥꯎꯟꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫